Kuki narco terrorist singi mathak talingak na akak na matamama da operation chathaduna masak thokpa thabak paikhatba makai miyamgi khongjang haloi haina ipsagi working president Khuraizam athobuna phongdokre tronglaubi da bom kapsinduna angang ani laikhidaba madi miyamna haurakhiba ihauda CRPF na nongmai kapthorakpadagi miyoi ahum laikhidaba thodok adubu yaningdaba phongdoktuna lamfel la leiba tongan tongan mafurup singna sarugyaaduna lamfel sana kaitel famkiba wakat mifamna wafam asimahakna phongdokhibani Athobana makhatana haikibada michamda nongmai kapangam liba maral leraba CRPF personnel sing adugi mathakta paliba lengak asina akan action lawgadabani asingma thodok sing asigi matungda amuk hana thoktana ba sapsaba thabak lengak asina paikhat kadabani bom ge tekta angang ani leikhidaba thodok adugi achumba langla langjil athuba mathamda puthokna na basu lengak asina hona gadabani haiki State asigi leiba lengak asina madu chana bathaba paikhat kadabani haibasne Haji Pawada, Adulaba, Morangi, Tronglawigi, Adulaba, Mawata Ikagi, police station, Karma Makali Adulaba, Piski Adulaba, action local again. Marali Masia Pians in the door, inquiring to Nana Metamu Saman Tarabra, arrest Warren Tarabra, Pokoi Parabra, when a couple of no way to Karma condition, come on, I say, investigation, inquiring with the Kandona, Maduya Tumu, with Hokodo. I know how you put a say, Tondova Taragadi. Manipulana asinasu adugulaba Central Forces ina micham miyamda onjalaga hakhiba thongmase masilenga asinasu madu puning thogatpani habisi miyamna logom thoktabra ana madugi mara leiba leitaba chumbal amba pulima state asina inquiry ma initiate tawrakanda mara leiba amari chenalamba CRPF personnel obi Central Forces obi punama singado investigation inquiry chatharakanda madik sawa thabama ain yo thawang lokhalakanda achuma wayel ma miyamda piba habise lenga asigi mathaw oibra oidabra aduna aduba thabak sinase tawna oidamukta lenga ase khoi miyam pressure piba to pe ade legi libe cha ani siga achuma wayel ma hangdiba ko hanbe ade